tabiri singgu tam kuma naure matam nok sebolin na ngasigi murubu pau pijari. National Highway singda ayat apan leitana sathok sasin yana bat thabak lepna paikhatli haina Chief Secretary Prasan Kumar na phongdokre. The Advocates Amendment Bill 2025 ki mayokta kaksingda wakat mifam sathakre. Tradition and changes in Manipur literature haiba hiramda ahumlak suba sangbam Mirkantan Memorial Lecture pangthokre. Loinana Sri Lanka Navy na Tamil Nadu gi ngami kuntra nithoi fajin kre. Hauzik mapung eba pau lawirasi Power Grid Corporation of India Limited ki CSR initiative amadi Ministry of Textile gi National Handloom Development Program gi sentang makhada relief camp singda leiba class 10 gi mathaki mahiroi chahumda bicycle yanthok khibaga loinana Imphal East district ki manungda leiba inmet singda phi sabgi kon lising saniga maudra taruk pisa kol yanthokre. Imphal East ki Deputy Commissioner Sinduna DC ki Panchayat Bhavan da pangthokiba throm aduda Manipulenga ki Chief Secretary Prasan Kumar Singh, Commissioner and Ashok Kumar, Imphal East ki DC Kumanthem Daina na throm mapu sing wena madi mithung athoi mithung sing wena saruk yakhi ki throm aduga mari lena Chief Secretary Prasan Kumar Singh hana phongdokibada hojik paikhat liba thabak sing asida ahen mieng sangduna amadi transparency leina thabak towa mathau tai masina mateng pibagi mathau tabasing da hena kanaba pigani khali hojik yamna luba amadi awaba phim amada leiri adu asigumba matam asida thauna leba hero kaya amadi lusingba kaya su tholkani tongan ba officer kaya amasu masagi mathau dagi hendoktuna miyam yaifana ba thabak kaya su paikhatli masi gidamakta makhoi sing adu ikai khumna urpham thoi haiki mang hai thokle irang asina maram oiduna mayum makai thadoktuna leirabasu ngasi phawba thauna leina leiba asimak thakram thoi matam gi oine piriba tengwang singda thengthaba yarbasu yarbi makai matam sana mathau taba khudingmak awatba lehendana ba honari isa gi yumdasu athubu matamda hanjin handuna nungona leinabasu honari loinana matam gi oina IDP singi senthok leinaba thabak tharum kayasu pakhet kani haini su phongdoki amromda tharum adu loisilakpada Paumising hangba wahangi pakum pirduna Sim Secretary Prasan Kumar Singh hana hai hauji thok leba irang asi loisinduna lamdam asida tangdulai taba hanjin nanaba honabada haibasida ahanba kongthang oigani tongan ba mioi kayana painariba khulai sing asi hana thadok hanba mathau tai masige loinana mapalam singda sathok sasin taunaba National Highway singda 8 apan leitana sathok sasin yanaba thabaksu leptana paikatli National Highway singda matik saba security thamna basu kan honari adumakpu ahenba security force sing thambadi mathau tari National Highway singda 8 apan leitana sathok sasin yanaba honabada miyamna su sagotpiu haiki mangan makha tadon hai lut tawkiba khulai sing asina khunai asidasu 8 apan kaya pidam natte manam aduna khulai sing lokhatpa haibasina khwaidagi hena maru oi masiga loinana tangdu leitaba hanjinaba highway sing sathok sasin yahanba amadi nakal animakta thajaba amadi wakal tahanba haibasi irang asi loisinaba honabada yamna maru oi hainasu phondoki Given 7 days ultimatum. 7 days ultimatum. They move to some temporary, maybe they can go to some relatives' place or some other place. Their housing also we are paying adequate attention. Some are under construction, some more will be sanctioned. People will be, brought to with a roof over their head. That is for sure. There are issues, but then that is gradually being sorted out. And very soon, I think it will all be in front of you. We believe in working very transparently. We will involve everybody, and hopefully things are back. Imphal West ki Kwagaital nganapi thongda Manipur Police Commando da athiba wahiga loinana hand grenade ama yansilamle haiba bom yansilamba adu ngasi ayuk angan da lambi chatpasing thenakpani bom thamlamiba adu pawhek phangbaga police ki team laktuna yengsin khiba loinana aswengam yaudna lauthokre thong adu ki matang da Kwagaital nganapi thong mapal nupi lupki vice president wahengbam kundalana phonrokpada nganapi thong asi laikai ahumgi phonropam thong oibatanatana Maikai Kayadagi, Miamsu, Tong asi powder, Sanari Wamakani, Hariba Tong asimaktada, Bom, Yasilimbasi, Yamna Noite, Karigumba,
laibak thibadagi bom adu pokhaiduna asopan nangamlabadi kanana madugi daita pugani kanana karinamta bom asi thamlam libano kari pendaba leibageno haiba adu miyamda sengdokpiro loina asiguma thong asi matungda mohana tawigano haina fondoke Pemisu asal awang bagi ojari masih karinguma pian dah balai dah basu koi bagi thamningi ba mafam tu dah thambiu aduga irai kaisadi amona tau pikanu hai bawa fam saya koi lekai ahum gi subsan jarakanda koi na apel tau jari Haukiba say December kunithoy dagi hauduna leptana satrak liba Fit India Sundays on Cycle campaign gi makhat satrak po oina ngasisu kuman lampakta leba Sports Authority of India side dagi hauduna Manipur khida leba High Court of Manipur yauna satruba matung amuk halaktuna sai complex ta pantungpham oiduna satkre sai NERC Imphal gi staff amadi cyclist sing press and media gi mioi sing yauna punna saruk yaduna pangthokiba cycle rally aduga mari lainana Youth Affairs and Sports Government of Manipur gi Director KSS Umanandana haikibada hauzik oirakliba matamgi ahongba sing asida well khaknatana health haiba asisu yamna mathau taba masak am oirakli maram asina Saba thakpada semdokpa khaknatana exercise toba sisu yamna maru oi masa gi leiba gari sing thobagi mahut anakba mafam da satpa matamda haksang da kanaba piba khaknatana hiram kya da su kanagadaba cycle oina thoragadi lambi gi asinba khudong sadaba kaya mayok nariba sisu hanthangani haiki nakalamromda rally adu saru yakhiba all Manipur Working Journalists Union gi president Kaksing tabam bijoina phono khibada ngalingai matamdagi hauna satok sasin pambai amasu oiduna lakiba cycle sei matami matung ina gari makhal kaya tholakpadagi sinadrabasu cycle thawna haksang da piriba kanaba sing amadi masina mausai khal kahendana thambada piriba mateng sing asisu khanglaktuna campaign kaya pangthoklakliba asi aphaba khongthak amani haiki Handakta inauna the Advocates Amendment Bill 2025 have a bill lama act on aba puthorokliba bill asigi mayokta Kaksing District Bar Association sendana Kaksingi masin manaw sing manakta sagatliba District Court Complex ki campus manungda wakat mifam phamkhrei ngasi phamkiba wakat mifam aduga mari lainana Kaksing District Bar Association ki General Secretary ki Thaupur ba B Prem Sarmana phono kibada hauzik puthorokliba bill asina act on krabadi kanagumba client amana advocate aduda pen daba khara leiduna wakat pana singba lakpa matamda advocate adugi register phawba kakhiba yaba gi phibamda lerakpa amadi masina maram oiduna advocate ki simpham paijariba mioi kya da achouba ninghanaba phorkpa yaba kaya leibna bill asigi mayakta wakat miphamasi phambani Bar Council of India na lorpa warep amadi bill asibu amuk hanna yengsin biduna Ukil singidamta yaifanaba paikalakpa khongthang khudingmaktadi association asina mateng pangbaga loinana achouba thawang logani haina phongdokke bagna makha taruna hai hauzik kanagomba loop natraga organization singi mioi singna ukil singda kihan khanganba yaure masi tawbiganu court ka mari leinaba thabak thoram singda ayat apan piba kihan khanganbana singba asi makha tana tawbiganu ukil sing asisu tongan ba thodang kaya lauduna lamdam masigi misam praja miyam gi yaifana thabak thorum kaya tawjari bani hanasu mahangna phonokhi loinana hauzik sengbat sagatliba Kaksing District ki court complex asi hanadagi su association asina matam chana saba loisinaba haiduna lakpani adubo hauzik mari leinaba authority na phan thadokte haiduna loisinba ngamdana leiba sei authority na yengsin biduna aduba matamda phan thadok biduna saba loisinna ba hona biu Manipuri kha maikei da leiba lomi praja kayana ain gi mateng mathau taba matamda thawal tana satpada thengnariba awana sel thum amadi manghanliba matam kaya asigi khanbiduna atuba matamda court asibu sangha biduna mathau tawa hon bi hainasu mahagna makhatana phongdok likli Lagi ocean bay ada perfume oi belai di basin je yang jen biraga auji atubu matam da phan thadok bidana hai de court complex ase taseng na thabak hoduna
माइकई असोम कक्चिंग डिस्ट्रिक्ट की माइकई प्रजा थौबाल चतना अवाब क्या कोनब याफनबीद कोर्ट असे प्रजा की स्वार्थ ये अथुब संगानब थौरांग से लौटपी है वाफम थमजगे हौजिक मणिपुर थोकलिब इरांग असि लोइब नाइदब यामन लूब इरांग अमनि राजनीति की पुक्सेल सेंब वाटपा मसागी मसीगी तायोनबदा थबक तौबना इरांग असि लोइसिनब ngamdabani मसी अखोइना राजनीति की लमदा पुक्सेल सेंगना होनब मथौ ताइ हाइना हानगी मिनिस्टर डॉक्टर एम नरना फोंदोखरे वाफम असि ngasi कम्युनिस्ट पार्टी ऑफ इंडिया सीपीआई की यांखईगा मरिरक सुबा कक्सिंग लोकल कॉन्फ्रेंस की मिफम अमा कक्सिंग वाइरी सलाम दलिबा कम्युनिटी हॉल पांगथोखिबा थरम अमगा मरि लेनना नरना फोंदोखिबनी ngasi मिफम अदुगा मरि लेनना महान मखा तादना फोंदोखिबदा हौजिक लेइबा प्रेसिडेंट रूल असे पार्टी ना तरामना ओक्ते असिगुंबा राजनीति की सरांगनबा असि लाक्तनबा ngaliंgai मतमदगी होना पार्टी असिगी माइकेदगी अपुन पॉलिटिकल पार्टी की मिफम पांगथोकनबा अमदि रिकॉन्साइल तौनबा वाफम फोंदोखिबा लैख्रे अदुबु पुनमक्तुगी खुदोंग साबा हौजिक्ति मांगख्रे इरमदा मसी हौजिक्ति लमजिंग बिनबा लैत्रबा लमांगनरबा माना तौनिंग बद तौरबा लमदम अमा ओइरे इरांग असि लोसिनबा अखोई इसा इसाना अंगम थौदांग लौदुना पुक्सेल सेंगना होनबा अमा दरकार ओइरे लेंगाक पारंबा कांगबुना खरा हेना कन्ना थमोई सेंगना होनबा मथौ ताइ हाइना फोंदोखि माना मखा तादन हाइ कम्युनिस्ट पार्टी ऑफ इंडिया असि मसागी टॉप हरफम लिकलम अमदि मपुंग फाबा ऑर्गेनाइजेशन लेजबा मियोइबगी हक सब मानबा साक्थुंग मानबा खुनाई अमा सेमनबा लिंखतखिबा पार्टी अमनि पार्टी असि भारतता लिसिंग अमग समापन कुनगा मंगागी दिसंबर की तांग कुनगा तरुकता लिंखतखिबनि सही साम सुरक्पगी पालन लोइनना पार्टी असि हेना मपांगल कलनबगी पांडमदा ngasi कॉन्फ्रेंस असि पांगथोकपनि मणिपुरी पुवारीदा कक्सिंग लमदम सु मानव समाज अमा लिंगनबा होनबदा अचौब थौदांग लौकिबा लमदम अमनि हौइसु कक्सिंगी मानव वाखल पुन्न थौदांग लौमिनबगी लिस्ट असि तमजनिगाइनी अखोय अमटोइना पुन्न होनमिनदना पार्टी असिबु केंद्र असिदसु हेना मपांगल कंखतनबा होनमिनरसि हाइनसु मियामदा अपील तौकी ngasi पांगथोखिबा कॉन्फ्रेंस अदु लोइसिलकपदा मिफम अदुदा सरुक याखिबा मियामना मोट अमट ओइना यानदुना कक्सिंग केंद्र असिगी मनुंगदा लरिबा लंबी लेरक खुदिंगमक मतंग सुनबा यामना फबा लंबी ओहेनबा मरि लेनबा अथॉरिटी दा तक्सिनबा अमदि हानगी सेमिस्टरना मत इरांग लोइसिन हौदबगा लोइनना बीजेपी की एमएलए सिंगना फम मुनबदगी मणिपुर दा प्रेसिडेंट रूल लाहनखिबा असिबु पार्टी असिगी माइकेदगी अवांग थाकता कंडेम तौई मणिपुर प्रेसिडेंट रूल लौथोकपिदुना असेंबली मुथतुना अनोबा इलेक्शन पांगथोक हन्नबा सेंट्रल लेंगाकता तक्सिन बाहाइबा वारेप अनि असि लौखि ngasi पांगथोखिबा कॉन्फ्रेंस अदुदा कॉमरेड वाई धनंजय टीएच टोम्बा एक्स मिनिस्टर एम इबोयमा अमदी वाई चावना थरम मपुसिंग ओइना सरुक याखि मिफम अदुदा डॉक्टर एम नरा एक्स मिनिस्टर एल टॉयरेन स्टेट सेक्रेटरी एल सतिन कुमार सिंगवा पार्टी सिगी नेशनल अमदी स्टेट अमदी डिस्ट्रिक्ट की थौपुबा सांगनाइबा लुसिंग कया अमदी पार्टी असिबु नुक्सिबा मियोय कयासु सरुक याखि खन्नबा तानबा तिंगबा मधुगी थबक थवोंग अदुदगी दि खरा ओनबा मधुनसु फॉल सि फंगदन जुबाउदि आइदि नुआइते हाइदोपदा बंदी दायित्व लौगम थोइबसि अमरमदा लेंगा असि पाइबा पार्टी ऐसी चाहिए नचे देखो खरे हन दायित्व लौहनिंग हुजि फाउद लेरिसिदि करि हाइनि हाइबम खंगदबा मामा मनपुर स्टेट कला एकेडमी अमदि नारो साहित्य प्रेमी समिति इम्फाल सिंधुना ट्रेडिशन एंड चेंजेस इन मणिपुर लिटरेचर हाइवे हिरमदा अहुमलक सुबा असंगबम मिनिकेटन मेमोरियल लेक्चर की थोरम अमा निटाइ पैचु थेक्टर लेबा डीआईपीआर की ऑडिटोरियम दा पांगथोखरे थोरम अदुदा मणिपुर यूनिवर्सिटी की रिटायर्ड डीन ऑफ ह्यूमैनिटी प्रोफेसर पोलेम नवचंद्र मणिपुर स्टेट कला एकेडमी की सेक्रेटरी सुनंद थोकचोम अमदी नारो साहित्य प्रेमी समिति इम्फाल की प्रेसिडेंट नौरेबम इंद्रमणिना अथोइब मिथुलन सिंह ओइना सरुक याखिबग लोइनना असंगबम मिनिकेटन इबा मैतै मयक अमदी बेंगली मयक त इबा असैबगी निताइपोट हाइना मिथोनबा लारिक अमसु फोंखि थ्रोम अदुगा मरी लेनना मणिपुर स्टेट कला एकेडमी की सेक्रेटरी सुनंद थोकचोमना फोनोखिबदा
lamdam amagi society ama natraga civilization ama kayam sakhat labage haibasi lamdam adugi leiriba script amadi literature aduna taki aikhogi lamdam ase isagi loan amadi iek leijaba lamdam ama wairamba asimak aikhogi miyamna sauthokchaningai ni aikhogi loan amadi mayek awang bathakta thangatnaba aikhoi punna honaminaba mathau tai amadi lamdam masida lariba aikhogi loan amadi mayekbu malemgi miyamda khanganaba honabada manipuri mapanda soina tariba aikhogi furup singnasu aikhogi iron iek miyamda khanganba tangai fade loinana inkhalakliba naharol singna aikhogi ipaipu singna ngangnaramba wahaiwata iek iron sing mayek sengna khangdana lariba asi mayek sengna khanganba sangi aikhoina ngangnariba loan amadi inariba mayek adu amato oina Satminaraba matamdata lamdam adugi loan amadi mayek adu sakhotpa ngamgani hainasu phongdokke bugi wakhalse hoina manipura tariba khoi siminau sira natana manipuri mapanda tariba meya du dasu hoina promote tawna bugi wakhalonda hoina handa tripura da pangthok jabani tripura ki tariba ngasi mag state asida hayeng kari oigani khangdana lairingai serak asida state asigi governor na thadrok liba order amagi matung ina khungak pusingi kholai lokhotna ba thariba matam asi tenmali amadi majority fangliba BJP na ngasi phawba sarkar semba kari ngamdribano haina COCOMI women wing gi convener RK Tharak Sanana phongdrokli hiram asiga mari leinana ngasi lamphendra leba COCOMI gi office ta pangthokiba Pawing mifam amada mahang makha tartano hai housing oiriba state asigi pm asida governor thadrok liba numit taret nigi manungda khulai surrender tawdrabadi action lokhat lagani hai wafam asi housing state asigi very oina leiriba mafam singda leiriba khungak liba singa ningthina wari sanaduna yanaba amagi matung ina khulai sing lokhat pana achumba khongthang oigani piriba matam khara tenmali matam khara sangdoktuna makhoi bu makhoi singbu fajana wakhal tahanbiba ama mathau tai makhoi na pairiba kholai sing asi masagi marnai nat gi natraga lan hunaba paiki banate kuki militants singi ka henba thong singdagi majati mafurup kannaba paiki ba kholai ni haibadu authority na hena khangpham thoi amanamda state asida thokliba sahi ani mapung pharak laba irang asibu haudrok kiba kuki militants singi kholai phagat khrabra makhoi oiba kari phibam da leiri haiba adu khangminaraba tungda amaga bhab tananaba wari sanaduna tampaki khulai sing phagat piu praja miyamda tangdu leitaba phim ama mayok haliba si MLA singna athubada tokadabni loinana ngasi phawba majority fang party na lusingba ama kari khanma ngamdribano haiba wahang asi hangningi athubada lengak ama semduna lamdam asigi wathok asi loisinaba honabiu amasung governor na thokliba numit tare nigi matam adu khara sangdok piu haina phongdoki kan tas koi mai tau na koi nupi gi yosi apunba koi na ngasi kunan lai ba hu ji phau dei mai ben sina mak tana sen tana phongang gi sa sing kun ngai be sing nga pi sing din lai ga se masi koi ta sing na mak koi loi na mak na punjan min kan koi punna tau dang long min si aduna apaba aduga ngasi amuhan na manipura koi tangdu lai ta ba porat na bon na ba koi punna makki tau dang long min si ha do wa kan se mase maga ina tangdai mapangal fana phaba lausing leiba marai bang ningba lusingba fana oiduna su makhong makut punsilaga selu haibadi yaroi anuba manipur government nama laklaga su government adugi thabak thoram khudingmak central government na paisinba makhogi yathang phangdragadi thabak amata maning tamna tawba ngamdaba government di leiba aduga hanglai government dauna thamba lengakti leitabana phai haina Federation of HAOMEE na phongdrok lei hiramasiga mari leinana ngase kabo Laikai de Leva Federation of HAOMEE ki President Sapamcha Jadumni na hai lamdam sida lengak ama natraga ama laklaga su Prime Minister unaba Home Minister unaba question senba Manipur da lakpio haina makhong konba satpa makhong konjage hairuba phawba unabagi matam pidaba asuk tona lengak ngakadaba sarkar origadi nakhai sengna state asi sarkar yaudana center na paijabana fai miyamna Pamlibadi mating thokpa Manipur government nama leibaduni ngasi miyam marakta nakpak tanaduna hanagi sem pham thadokpana lali haina wakat mifam phamli nakalamadana anobalu singba ama
खंदुना अथुबदा गवर्नमेंट अमा सेमननबा हाइना लाउरी मसिदा लाकदोरिबा लेंगाक्तु सेंट्रल मखोंग मकुट पुनसिलगा थंबा लेंगा ओइगदोरिब्रा हाइना वहांगसी हंगनिंगी अखोई गवर्नमेंट पाइरिबसिंगना सेंटर दा सटलगा वासक वानोम तौखिबा असिगुमना इंडिया की स्टेट अमतना तौदे अंगम मथौसिंगना मखोइबु याबिनबा वाकत वासक वानोम तौरिबदुना मणिपुर मियामदा करी कानबा पीखरबगे मैतै सिंगदी पीस पामजबा मालेम की चाखोट लमजेंदा यावजबा कम्युनिटी नि मे 3,000 सुमना कुलुमदोइदगी कुकी टेररिस्ट सिंगना तरकपा लांदगी मैतै सिंगबु नमदुना खुलाई पहनखिबनी सही कया कुकी खुलाई पाइबस सिंगी सुगी मरुमदा पैसा थादुना मियोय क्या ट्रेनिंग तौदुना लमदम सिगी यरहुमी सिंग लंदा हलक्खिबनी सेंटर अमदी स्टेट गवर्नमेंट मतंग साना मियाम सिंह अदुबु ngakpi senbiramlabadi makutta khulai pairamdrabasu yai khulai namduna pahan painaba onsinduna amuk apapun tawbadi langani mahi masing tamduna leijariba namduna khulai paihan khraba sing adubu india government na masak khangna makhatana khul ngahan bagi thodang lakhotpham thoi makhoida award piduna pungning thawatpham su thoi manamde government ki secretary singna khul खुनगिदमक्ता थमदुना ngak senba haiba asi oithokte haina phongdokhi misi mutat kini ti pakiramdam ningtam na paramai pakiramdam achi tangini habududi madudi achogum mani ko niam ni homa achogum mani ko niam gi hawai ni hama kan na bagi hawai long na bagi Manipur mutan na bagi lamiyat bani ay na koina long to ngamoy Manipur si kuntak lansina ba India government satrakli ba lanjang amadi aron policy kaya asi hojik yellow purup oiriba aikoina kari karamna hingminagadage lamdam asigi yellow purup sing amatoina punsindriba makai India government gi lalong asi maithi hanbang ngamloi haina thawai mirel women wingi convener paunam sana hanbina phongdrokli Manipur gi hojik oiriba phem asida Singkhong Chingya red zone da leiba amadi ladam asida khundaminariba yellow purup sing punsin daba yade haina ima leiba kidamakta aikoi punna hingminasi haiba wakhalon gi makhada thawai mirelna mapung oiba thodang lauraga red zone da leiba ima maira paibi singa khusamnaduna mafam khuding aikoi punsi haiba khongchat ki ahumlak suba oina ngasi Imphal East ki lamlai kendra gi manung sanba Thamla pokpi me lekaida pangthokpa miyam ge wa mifam amaga mari lena mahangna makha ta duna hai lurba phem asida yellow purup oiriba aikoi masel amatoina tasinaba ngamdragadi ngamdongda leiriba asina ngasigi di yengnaba singna khudong sawa anumak lawduna leire hojik aikoi masel tasinaba yadabagi mawongda leibagi matam natte aikoi amatoina punsinduna पुसिंदबा यादबा मरमना रेड जोन द लरिबा इमा सिंग यावना मफम कयादगी लाकपा इमा सिंग पुल्लगा मिफम असी मफम खुदिंगदा पांगथोकपनी ममा हाइबिसिदी मसु ममेल लेतबा ओगेदबनी मसु ममेल लेरगदी आइखोय असी पुसिनबा ngamloi हाइना फोंगदोखि हौखिबा सही लिसिंग नि सुमना कुलुमदोगी मे अहुमदगी हौदुना ngasi phawba kuki militant singna maitai phurupta atamnana landarak pada natna manipur yapunbagi saktam thugaina bohonrak liba sida manipur saktam thugaibi aroi amadi mapur majatibu kanjana thorok liba khungakpu sing security force singna phajin punjinba torokpabu yaningda ba phondok laduna oripok gi mafam kayada wakat mifam sathakre Uripok apun balub amade uripok nupi apun balub na senduna sathakiba wakat mifam aduga mari leinana uripok nupi apun balub ki president Posangam ongbi Jaisrina phonukibada me ahumdagi hauduna ngasi phawba kuki militant singna singya nakna khunda riba maitai khun sing maina tumna thadok laba phawba miyambu ngakpi senbina ba India government na tharak liba central security force singna tuminna leptuna yengro laiki masida natna mara lejidraba misam miyam kaya phaduna halakpa amadi manipur gi semester lauthokadabani loinana manipur da president rule thamnaba honrak liba thawong asida India government na migrants singbu sawatpagi thawong satrak liba asi yaningde maribak majatibu kanjana bohonabda thawai thaba kidana songthrok liba khungak pasing phajin punsin bagi thabak satrak liba si athubu matamda lepkadabani mai masing ningthina
tamduna lejegadaba isa kaya miyambu ngak senab leiba security force singna mathau ningthina taroktabdagi mafuruk majati kanaba khulngak ba oina thorkibani hainasu phongdokki Nambol ACG Manung Sanba Ishok to Ladiba Maira Pivi Singna Sinduna Kulngak Pavia Roy Atubuda Lengak Semu Ekoi Pierre Pam de Haina Singpu Ningto Sembi Lema Haraubunda Kolau Lauder Ngasi Kong Sanction Kare Kongjang Sanction Ba Adra Saruk Yakiba Singna Manipurgi Sidaba Lurba Tanpam Asida Kulngak Pakaya Leptana Park Liba Asi Yabangam Loy Haiba Wapam Kayasu Fongdoki Maitai Langwan Luki Ahan Foundation Day Pangtok Pagaloina State Asida Tokliba Takun Helaba Lan Asida Laikidra Mio Singi Imung Manung Amadi Lan Asida Pium Tina Soklaba Singda Asama Kudol Pit Naikai Kumna Wood Kray Kwongba Ketri Laikai Community Hall of Pangtok Kibatrum Aduga Mari Lenana Lup Asigi Lusingba and Sambina State Asida Lan Asigi Manungda Wakalun Manaba Mio Singna Punsilaga Sam Kibalup Asina Hojik Powder Langi Saiteng Nanglaba Imung Amadi Kulu Kayada Mateng Pankre Adubu Lan Asi Kusilapaka Iroina Manipur Miam Amadi Lengaki Maikei Dagi Lan Asida Sokrava Amadi Laikidaba Mio Singu Kautrupagi Mami Amasu left and tightly Maruina Lengaki Maikei Dagi Maitei Purup Asibu Kanaba Torkiba Kunapa Singu Hojik Paba Punbakaya Toroktuna Lan Gimatamda Makoina Lokiba Todang Sing Asibu Nasidi Apang Batahanbire Lengaki Asigumba Tong Asi Manipur Miamna Kedonunda Yabangam Loy Maramasina Hiram Asida Lengakna Miam Ihul Kangna Tabak Tobu Amadi Langi Satan Panghuba Singdasu Mateng Pangnaba Tungkoiba Policy Am Sambu Haiki Mahila Kaiva Mans Manipur State Branch ki Tha Kuningi Leptana Satrakba Tharam Ngasi Kwagaitel Moirangpur Lekai de Leiba Dosui Sli Holda Pangtok Kibaloina IB Kuntraga Mangarom Saruk Yaduna Siding Sadinakri Tharongi Manung Sanna Honorary Doctorate Award 2025 Pangkrabi Mans Asigi Member Dr. R.K. Nayansana Devida Memento Amadi Saulgi Kudong Piduna Harau Tiam Okre Mansasi Worknaba Honabada Achobu Todang Yakiba Aiba Rakesh Narimgi from the Su Mansasi Makidagi Asam Kudol Tamduna Kai Kamaba Otki Nasiki Throm Aduda Patriotic Writers Forum PAWF Manipuri former President Yashkul Kwairak Puna Atoba Mitungland Mansasi President Dr. Catherine Subadani Devina Thromapu Amade Smart Service Secretary Laimuzam Pratap Singna Akanaba Mitunglen Oina Sarugyaki Nasigi Sharing Sedinabagi Throm Aduda DM College of Arts ki Associate Professor Dr. Haikruzam Roy Bala Devina Saidin Mapu Oina Sarugyaki Throm Aduga Mari Lainana Atoiba Mitunglen Oina Sarugyaki ba Yashkul Khairak Pamna Phono Kibada International ki Thakta Lairaba Mahila Kaibya Mans Asigi branch sama Manipurda Linkatuna London Sigi Lon Literature Culture Amadi Miyoi Kayagi Haitoi Singtoiba Kaya Utok Sabagi Mapam Ama Bibi Vagi Am Nungaiba Pawi Asigumba Mansa Sigi Throm Sing Hena Mai Pakna Pangtok Pirakpa Asina Swantaduna Lairuba Miyoi Kayadadi Achoba Kanaba Ama Pangalagani Haiki Throma Puina Sarup Yakibi Mansa Sigi President Catherine Subadanina Pono Kibada Mahila Kaiba Mans Asi Nupi Kaktagi Oiba Mans Amanate Mansasida Nupa Obising Su member Obiba Yai Mansasigi Todok Hendokpa Kanaba Amadi Mapunsigi Sereng Larik Pongjiba Aibasing Sereng Pabagi Kudong Saba Piri Karigumba Sereng Iba Hajidaba Jagoi Heba Isai Heba Mioising Haitoi Sing Toi Basing Utok Sanabagi Tanza Ado Mans Asina Pijari Mans Asida Miamna Matamgi Tengbang Bibirakiba Puxel Sauba Mioisingbu Manski Makidagi Tamil Kangba Uchari Haiki Manipur Site Parishad Jiribam Senduna Jiribam the Lariba Jiri Ima Mera Paivi Apunbalup Jimpal Office Ki Holda Yakagini Toy Suba Annual Conference Mapung Pana Pangtokre Nasigi Throm Aduda Art and Culture Government Manipuri Director K Dinamani Singh
Machakol Kasar Assam President S. Jayanti Devi, Assam University Assistant Professor Dr. S. Rajbani Singh Amasong, Manipur Sahitya Parishad Jiribam President Panthoina, Mathangsina Chief Guest of Honor Amasong President Wina Dais Phamki, Tharongi Makha Satrak Boina, Dignitary Singda, Ikai Kumnava Utpoina, Nampi Kudol, Tamkibagalina, Chief Guest na Mera Sukatuna, Pangtokiba Mapung Weva, Thoramaduda, Manipur da, Tokiba Irang Asida, like Hidra Singh Mahomda, minute Amatumina left on Ikai Kumnava Sukki, Nasiki Thoram Aduda, Mio Ohumda Award Sing Piki, Toksom, Dayaniti, Nixing, not Sankritan, Mana Singing Sumna Kunmangagi Award is Baba Tomba Singh, Kuning Tek Jiribamda, Piki, Marang Tem, Sura Mohan, Nixing Saita Mana, Lissingani Sumna Kunmanga, S. Navakumar Singha, Hilgad Jiribamda Piki, Amadi, Sinam, Tanubabu, Nixing Saita Mana, Lissingani Sumna Kunmanga, L. Bijanti Devi, Hozai, Asamda Piki, Manipur Sahitya Parishad Jiribamna, Putokpa, Larik Ziri, like also Mia Mangda, Ponki, Matung Tarakpada, Hozai L. Shruti Kumar Singh, moderator na Oiduna, Saying Sadinabagi, Thoramam Supangtoki, Nasi Pangtoki, but Thoramasigi Matanga, Manipur Sahitya Parishad Jiribamgi, Secretary Sarat Toksomna, Haikibda, Nasi Jiribam, Manipur Sahitya Parishad Ki Yakang Nitoi Suba Annual Conference ni Masida, Mana Piba Thoramasi Pangtok Savani, Jiribamda, Laiba Aiba Ibi Singh Amadi, Jiribamgi Laiba Isil Inau Singna, Manipur Sahitya Parishad Pu, Sawat Piu, Amadi, Nuksibu Haina, Fongdoki. Nasi District Administration Jiribam Amadi District Child Protection Unit Jiribam Anin Sinduna Jiribam Gi Hilgard Community Hall one-day sensitization program for government school teachers POCSO Act 2012 Amadi Combating Child Trafficking Highway Thoram Ama Pangtokre Ngasigi Thoram Aduda Jiribam District Ki MCS SDO Laisram Roshan Singh CWC Jiribam Gi Chairperson Mutum Maipaksana Singh Jiribam District Ki ZEO Thaudam Amurasi Sanu Amasung Jiribam Gi SDC Branch Officer Yumlembam Sanatoina Matang Sina Chief Guest of Honor Amasung President Oina Saruk Yaki From Asigi Technical Session da POCSO Act 2012 ki topic da Prailatpam Devata Sharma Protection Officer DCPU Jiribam Amadi Combating Child Trafficking Gi Matang da Mala Laisam Program Officer na Resource Person Oina Saruk Wangangki Mamang Thagi Kuntrama Toidagi Hoduna Tha Sigi Ahum Pawa Kerala gi Thrissur District da Laiba Kunam Kulam da Laiba Government Boys Higher Secondary School gi Synthetic Stadium da Pangthokiba Taruksuba National Masters Athletics Championship 2020 Manipur gi Mahut Sinduna Saruk Yaruba Amadi Medal Lorok Kraba Sanari Singh Manipur Masters Athletic Association Sinduna Taram Opagi Thoram Ama Kuman Lampak da Laiba Youth Hostel da Ngasi Pangthokre Numit Mari Sumna Pangthokiba Taruksuba National Masters Athletic Championship Aduda Manipur gi Oina Punna Sanari Sama Kulumdoina Saruk Yaki Masida Manipurna gold medal Kunma Toy silver Kuntrag Mapan Amadi bronze Kunmapan Loguna Punna medal Sama Gatrampan Loroki Championship Adra Manipurna second runners up Taraki Amadi Mass Pasta first position Taraki Thoramaduda National Prestige Awardee and Cultural and Indigenous Folk Lyricist Indrajit LA's Mairaba Manipur Masters Athletic Association the President L. Yaimachau Manipur Master Athletic Association ki patron member Oibitanatana Rims ki media advisor Nauribam Philip Amadi Imphal West ki subdivisional police officer SDPO N Ingwasana Matangsina Athoiba Mithungansin Oina Saruk Yaki Thoram Aduga Mari Lenana National Prestige Awardee and Cultural and Indigenous Folk Lyricist Indrajit LA's Mairabana Phongdok Khabda Iram da Masida Hojik Oiriba Sarang Naba Marak Asida Sanari Singh Nakan Honaduna Manipur gi Mingset Porak Pasimak Yamna Tagatli Sanari Singh gi Thauna Aikoina Kaupam Thokte Amadi Makoibu Hena Hona Haningbagi Thauna Aikoina Happy Matautai Team Course Amadi Managers Singh Nasu Kan Hona Bibagi Damakta Tagata Phongdokli Tungda Lakataba Tournament Singh Nasu Kan Honaduna Team Champion Oiba Ngamnaba Honasi Loinana Mahaki Laikhidraba Parihal Moirang Tem Napoleon Ellis Now Tombagi Mingda gold medal Laura Kraba Sanari
singda amadi gold medal masing yamna lorokpa sanori singda memento amadi khodol bot piduna ikai khumna utki amadi sanori singi puning thawatki photo video lauraga preserve tawuna musilakli balamda masigi art form bu hingat hanba ngamloi matam supada param sumna performance pivna art form sing musilakpedagi kanba ngamgani haina thangta gi oza yansembam kurangona phongdokre wafam ase thangta amadi interweaving dance ki matangda Manipur Integrated Cultural Center Kairau Khuno Imphal Isna Sinduna Sathrakiba namit mangani gi oiba workshop kam production loisinbagi throm mari lenana phongdokibani center sigi sanglen da pangthokiba throm aduda lamdam asigi ariba art form oiba thangta maibi jagoi tribal folk dance singba makhal kaya gi art form sing utki throm ga mari lenana MICC gi secretary su oiba thangta gi oja kurangau na haikibada lamdam asigi ipa ipu singna thabiramba art form sing sitharakpagi mami tari masi artist lek taba amadi leiba artist singbu sawatpiba watpagi achoba maram ama oiribani maram aduna sitharliba art form sing hingatnaba India lenga ki senthang pitaduna honari masigi manungsana MICC nasu matam matam gi oina artist amadi art form sing yokhatnaba pandamda hairiba workshop kam production asi pangthokpani foundoki Thorom aduda Padam Sri K Sanathoiba Sharma Manipur University of Culture gi Assistant Professor G Bisheshwar Sharma State Academy Award L Thaba amasung MICC gi President Ais Ibus Chawina President Member Singwaina Saruk Yakhe mena siguma culture si kai hitana ba koi da performance toina to na ba financial assistance si pibine ko India government NGO si da aduna ko na artist ji toina performance tawhanba adui khosam ko da piba performance tawham mafam piba matam piba amazo ko si Export amadi import highway hiramda nomu awareness program ama People's Resource Development Association Conference Hall Bisnupurda Indo-Myanmar Border Traders Union Imphal amadi Social Development Organization Bisnupurna kosamna sindurang asi pangthokre Thromduda Director of Commerce and Industries gi retired OSDL Dijen Kumar Indo-Myanmar Border Traders Union Imphal President W Navachandra Vice President PS Ibutombi Sharma Secretary General N Khaba Trade Union ki External Affairs Secretary T Rajmani Sharma PRDA Bisnupuri Secretary L Suranjoy amadi All Manipur Agriculture Workers Union ki President S Nirakomolna athoiba mithunglan singwaina amadi wanglang singwaina saruk yakhi IMBTU gi manung sanba President W Navachandra na phonu khibada IMBTU na kanna honariba asi Kunai asigi yaifanabani lanai yaifanabunate kunai asi sakhot laklabadi lanai mioi khudingsu sakhot kani maramasina union asina state asida leiba export import pamjaba mioi singbu mateng pangnaba amadi senmilon henganaba kanna honari thawai yaubiba khudingmak union asina mateng pangnaba honagani haike Thromduda export amadi import thawai yaujaba Bisnupur district ki tongan ba mafam singdagi lakpa mioi kayana saruk yakhe Uyal mapandagi Yorabung Khul Yorpa Haiba Oja Wenam Anan retired lecturer na iba Larik Bongwi Thorom ama ngasi phangdokre ngasi Thorom aduda chief guest oikiba Honorable MLA Lamlai SC Khomantabam Ibomcha Chairman Manipur Handloom Handicraft and Development Corporation na hai aikhoi gi lamdam asi record khwaidagi thamgandaba lamdam ama oire ngasi malemgi angakpa phangna honabagi thak wangliba asida maitaina honabasi thak wangbanate aikhoi yamna honabanate aikhoi larik haire haiduna leithokpa sumde aikhoi honaba yamna darkar tari haina phongdoki Lamdam asidagi mayai kaba nisa maru phangna muthanabagi pandamda sengkriba coalition against drugs and alcohol kadan na hanbalitana Sathrakli Bakhong Sing asi Hena Mapung Pahanaba Kadagi Annual General Body Meeting asi Kada Head Office Pureromba Kongang Makong Konung Mamang Impala Pangthokre
Kadagi President Hijam Pirokumar preside to the Pakrukiva Mipam Aduda, Kadagi annual activities report Amadi annual account statement Yadavali and a pass of Ki Lunana. Kada head office ki Sahi Lissingani Sumna Kurma Dagi Kunipangi term Pau that Hopugadaba Executive Committee su Nauna Kanke. Kadagi Taupuba Kalabasingadu Manunda President Wena Hijam Pirokumar Vice President da Ningtozam Doran Secretary General da Takelambam Gitchandra Maitei Asna Singba Yauri. Tamil Nadu ki Ramanathapuram district ki Rameshwaram Thanga Simadam Amasung Anakpa Mapam Dagi Ngami Kuntrai Nithoikak Sri Lanka ki Navy personnel singna Makoi ki Lamda nga Pharami Haiduna Phajin Khrei ngasi Nongalam Daidara Ngami Sing aduga loinana Achoba Langsinaba He Achoba Manga Kaksu Phajin Khrei Fishery Department da Haikibada Rameshwaram Fishing Harbor Dagi Ngami Singda Token Samriga Humudaga Nipan Peki Ngami Sing aduna Mamar Manakta nga pharing aida Navy personnel sing aduna ngami singna asok apan thoktana nga pharibra haina yengsinbada ngami sing adu phakibani hairi nga phabada sinaba hi amadi thanga simadam dagi ngami singi lusingba ama oiriba Jesu Raja kauba mioi amigini hairi ngami singna ngami sing phajin khibagi mayokta ngami kayagi lupsingna matam kaktaba strike sathanaba lauthokre hairi Sanabagi Pauda Manipur ki Hosik Oiriba Pure Masida politicians singna Miamgi Ihul Kangna Tabak Tahodragadi Lakadaba Matam Karasida Maite Puruki Laibak Karamba Pium da Orakpa Yabage Tambangam Daba Pium the Lady Haina Lamyanba Enterprises ki proprietors Oiriba social worker Dr. Elangbam Amit Kumara Fondo Kray Wapamasi Semazing Football Club na Sindana Semazing Bazaar Maning the Leba HDC ground Pangto Kiba Ahanba Semazing FC 5A side open football tournament ki final match ta Mahangna High Kivani Mahangna Makata Hosik Manipura Class 10 number 12 के exam करने सत्रेंगे मतम मसीदा लेंगाकना नुमित तरेत निगी मनुंगदा खुलाई पिखलकनबा order थोक्सिलकपा से मतम यामना चादे लेंगा की थोंग सिना मणिपुर इरांग हेक लाकपा मतमदा महिरोई सिंह कैरियर दा अमुक हेना फिबम सोकनी दोइना ngasi state asida miyamna wariba si leidiba politicians singi marakta thamoi sengdaba masa khaktagi khanba kaya yorokba asinani Masi Mayaklar Kudam Masi, Hosik Power, State Asida, Nauna Lengak Ama Semba, Namdava Asina Oidi, Lunana, Miam Nasu, Asigumba, Masagi Ojaba Tiba, politicians sing Asibu Sabsaba, Paratamiba, Matautare, Maduginamak, Miamna, election Matamda, Sel Yamna Yenba, Ngamba Amadi, Sakyamna Pizaba Ngamba, candidate Kanbagi Mahuta, Miam Gidamaka Tamoy Senga, Tabaktoba, Ngamudaba, Mioi Adubu Kanba, Tangai Fadre, Miamna, Niom Sumna Mihut, Kalab. Kakta state asisu sakotpa amadi ing tappa soidana porokpa ngamgani haiki Impal West District Waxing Kulenda Laiba Tampa Sabal Youth Club na Sinduna Tampa Sabal Playground da Thasigi Nipandagi Hauduna Satrakiba First 6-man open knockout football tournament for non-professional ngasi final match sanakri Thamadu da athobe mithunglen oina Wango ACG ex Minister Wainam Lukhoi Kadom Pokpi Jila Parishad ke ex member Loitongbam Surchandra Larenzam Maizrao Gram Panchayat ki chairperson Tongbram Malemngan Bana Dais ki member Singwaina Saruyaki Mesaduda Bamdiar FC Amadi Gaicham FC Wainam Anina Sanaki Bamdiar FC na score Mari Gaicham FC Wainam na score Amta Sanmang Ngamdana final mesadu Bamdiar FC na winner OIK. All Sora Clubs Coordinating Committee Sora na Sinduna Sora High School Playground Sathariba First 9A Side Sora Cup 2025 ki ngasi saniki ba match ta Mukan FC Sora na Tombe FC Lilongbu Panjal Mari Ahumda Maitiba Pikre Mukan FC ki panel singadu jersey number 14 Toitoina match ki minute mapan amadi kutrawa Jersey number 11 Ronaldo na match ki minute nipuma toy amadi nipuma panchat padasan ki Tombe FC
Lilongi Pranasing Aduna, jersey number 17, Aripna, minute Ama, jersey number 6, Amuna, minute Trated, Amadi, jersey number 10, Mamaina, Meski minute, Yankai Satada, San Kivani. Hauzik, Aruibada, Maruipa, Munapizari. National Highway Singda Ayadapan Laitana Satok Sasin Yana Batabak Lieutenant Pikatli Haina, Chief Secretary Prasant Kumarna Fongdokre. The Abort Case Amendment Bill 2025 ki mayukta Kaksingda Wakat Mifam Satakre. Tradition and Changes in Manipur Literature Highway Hiram the Omlak Suba Asangbam Milikantan Memorial Lecture Pangtokre. Loinana, Sri Lanka Nevina, Tamil Nadu Gingami, Kuntraga Nitoi, Fazin Kre. Nasigo in the D, Miss Bottom Sanduk Sabamatang, Sulajere, Miamu, Amukana, Kolumzi.